Houkiba April ki tang kunithoida Jammu and Kashmir ki Pahalgam da satharkiba terror attack ta misam kya hat kiba thodokta senaba singbu thengnanaba ge apunba gi warip ama launaba athuba matamda Parliament ki House animak ki Lok Sabha ma de Rajya Sabha gi special session ama kaunaba Aicc ki president amadi Rajya Sabha gi na opposition leader Malik Arjun Kharge na Prime Minister Narendra Modi gi Pukning Chingsinkhre ngarang Malik Arjun Kharge na Prime Minister da pisin ki pasero lamada laibak ki hojik oriba phiba masida opposition ruling puna asoba khongthang ama loba sangani haina thajai minungsi leitana misam kya terror attack ta hat ki basigi pakhum pina ba ama toibagi thauna du lomina se maramaduna session asi tangai fadana tauna ba Prime Minister gi Pukning Chingsinkhre amaromda Aicc gi later Lusingba Rahul Gandhi na su Prime Minister gi Pukning Chingsinkhre Pahalgam gi terror attack aduna India gi miyam gi saunari basu yengduna India da leiriba ekhoi punamak ama toina terrorism thangnaba amadi madubu ngamnaba khongpham longminarase Parliament ki House anida special mifam kauduna ekhoi amatani haiba ulasi haiba serola duda takshinkhe